Image PAODAM yang tabiri besung boyim nam Anuradha Devi ne kono nukrum zari. Hauzik maroiba PAODA Central Forcing Laina Moreda Cookie sing namiti sing yum mai thado ki babo yaning da bapong tuna waka khungjang sangsing kray. Numin mangani sumna sathakadaba master trainer sing training program pang thokray. CLP leader o Ibo Bina Manipur ge Governor Anushya Wike unatuna Special Assembly session pamnaba memorandum bising kray. Loinana Manipur ge order ba phibangi matangda Prime Minister na wafama ama phongdong ba opposition ge demand asumani haina Bihar ke Chief Minister Nitish Kumar na haikre. Hauze pausana ne pizari. Haukiba tang ahum dage thokiba thodoka mari leinana More town da leiba maite gi yumsing koki militants na mai thadokraba matung lemhoba yumsing ngasi tumna mai thadokrai. Amaramda nahan makai Moreda mathau tahondana leriba special commando team ngasi tholoktuna koki militants nga kan mamongda nomai kamna krai. Thaudoga ngasi ayo kuki macha amana Moreda leiba maite gi dukanda pochai huranaba honabadagi maphamadada duty taduna leriba Assam Rifles ke personnel singna thingba loinana phuba chaibe tawkhi thaudoga dugi makha tarakpada masing yamlaba kuki sing thoroktuna Central Forcing ge mamang maktada maite gi leriba dukanda amadi yumsing mai thawa horakhibani ngasi ayuk sarangna pung mapan nom tabada kuki mayama mathoklaklaga More 1 number 6 Pali Road amadi 1 number 7 da leiba Santinagar da leiba yum amadi dukan nipugi mathakta mai thakibani maphamatuda duty tariba BSF amadi RAF singna tia gas cell kya kaptana tangkhaida basu makhatana yamlaba miyam thamsilaktuna mai thabagi thabak chatharakhi amaramda odekliba phibam asidage nahan makhai mathau tahondana mapan thoktana lerakhiba special commando amadi IRB ki team ngasi makoina leriba police IB complex tage kulai paiduna thoraklaka nomai kapage thabak chatharakhi makhathana koki militant sing tholoktuna special commando team aduka nomai kamna pagi thabak chathakhi pungkya nomai kamna kiba aduda koki singi marakta so apan asi anakya yarongane hana thasanari amaramda nomai kamna ba aduda AR ge nupi personnel ama masada nomai maruna pan badagi lekhidre hairi commando ge maike dagi de aso apan yawbage pau phangdri hairi Megi tang ahum dage hauraga kuki singna satharakliba landa asi ngasi sulai palaitri Central Force leina ngasi Moreda kuki singna maitegi yumkya maithakre State Forcing khut thabage ayaba Central Forcing-na pikhidre thogdok sangka asibu yaningdaba phungdoladuna Charsanpur amadi Moredagi lansanaraktuna akampat ki rally camp ta leidiba singna rally camp tage singzamai thong phawwa rally chalaba matung singzamai thongkhongda wakan mifam phangkhre loinana victim singka asigi mihut mari nangasi Chief Minister ga unakhre wakan mifam pa aduda Manipur da lenga kani leiba yaroi ekhoi More amati Charsanpur da halanbiu narco terrorist ke thabak khudakta lep kadabane Go back cookie refugee go back Assam Rifle Moreda Central Force leina cookie singna maitegi yum mai thari Moreda State Force ahen bathamsin bio amadi mathauto hanbiu More amadi Charsanpur da maitegi yum mai thabasing phabiu haibana singba phalok sanglau kre Kongsang asigi matang da phongdokladuna rally camp ta leiribe victim amana hai lanasina marambu oraga lanjanaraklabasu makhoige mayum aduda handuna leininge adubu security matik sana pidragati kamdongna hangani marakasida kuki militant singna ngehak laktana nomai kapsanba amadi yemmai thabage thabak Central Force ke mamang maktada sathari masida Central Force sing leibake wahantok ase karino makhoina kuki singge matakta kari sotauba ngamloidaba oiragati Manipur thadoktuna chapekro tha phazalaglaba phawbada centerna Thazalagleba Central Forcing-na kuki singi mathakta karikamba action amata lokhat palaitri Impal manungda mi kharatinba amade ready chatba matamdade tear gas amade nawai phawba kaptuna ima ibel kaya aso pannangkre adubu ngarang supermaina bazada kuki singna RAF ke gari ani mai thaba matamda Impal da hero oiriba RAF personnel singna karikamba makhal amadage action Taukhidriba asegi
wahantok karino masina takpadi santana tharagliba Center Forcing asi Manipur gi Maitei sing tumna makanaba tharaglibra hauzik phawbada Santana tharagliba Central Forcing kadai da seasonary bage haina hanglagli victim musing aduna Chief Minister ga unaroba matung pangwising da hai mafam singka aduda henba state of force thajanaba instruction pikre Assam Rapal gi CO da su kokishingna satharakliba thabak singka adur chapchana yangsanaba instruction pikre Center Force singka lokthongnaba honari amadi victim singe laifam silagani haina thajaba pirakre hairi State asigi elegant migration masak khangdoktuna state asidat ge tanthokinaba haibasi state government ge ase papiramne haina Chief Minister and Birenangasi Manipur Secretariat South Block ta pangthokiba Kargin Vijay Divas Palan Tharamda sadugyaradana phongdokre Chief Minister na makata duna tokhaiba administration demand ge mayokta state government na ase papirab lawri hairaduna housing state asida Unkanabagi Todok Sanga Azi Gamen Amazon State Azige Nungshi Sanana ing Tapna Hingminaba Leminaba Adu Yekai Tingaiba Pamba Musing Aduki Marakdani Hauragliba Unkanabagi Todok Azi State Gamena Drakarba Tobasange Mayukta Tabak Toram Sing Chataba Horakpadagini State Gamena State Asida Matam Kiagi Mamangdagi State Asida Leminaraklaba Kuki Community Mayukta Leite Hairaduna Chief Minister na Mizoram gi Chief Minister Zoram Thangana Mizoram da pangthokiba miyamgi solidarity rally amada sarugyaraduna Muhapur sai thangduna ngang sakiba adubo akanma maungda condemn tawraduna adugumba thawong adu yamna saukhatabagi thawong ni haike European Parliament na Manipur da tholiba crisis asi Hindu amasung Christian singi marakta thopa crisis ne haina lokiba resolution adubosu ground reality khangdana lobani haina su condemn tawki State government state asida tholiba thodo watho sing bomba yingsle hariduna Chief Minister na Manipur gi integrity thogaina ba honariba singbu section wa thamki State asida santi amasung ing tapatang du leitaba phibamda hanjilangnaba government atonga ba stakeholders sing amasung tonga ba community sing gi mihut singasu wari sanari Housing state asida oiriba tangdu leitaba phibam asina maram oraga lanjanartuna rally camp singda leiriba singi leinanaba mafam kya da Prefabricated housing saba haure loinana rally camp singda essential item singsu supply tawna na bathabak so paikale haina Chief Minister na makathana phangdokhe Kargil Vijay Divas Palan Thoram gi matagda paladuna Chief Minister na haikibada India da chahi khudengi July gi tang 16 da Kargil da warda India na Pakistan mo maithiba piduna English ma chama panmar budara mathoida Pakistani forcing na leisilamba mafam singda gi takthokhiba amadi India na mai pakpagi Palan Thoram po ay napangthogle. Lanpamba aduda mamaleba kidamakta mathoy thakraba lami khudingi mafamda aikoina ikai khamnaba utpagi mathau tabadubu Chief Minister na phongdokhe. India government ka suspension of operations su sanariba kuki militant organizations sing habadi kuki national organization KNO amadi United People's Front UPF ke Mihot Singha India government kangasi New Delhi da Manipur gi housing oripa situation asigi matangda wari sanakre hairi pauge source amana phongdorakpada ngasi gi mifam adugi man agenda di housing sathariba Manipur gi crisis asigi matangda ne adubo wari sanaba adugi detail de khangmangamdre ngasi gi wari sanaba aduda yaukhiba KNO amadi UPF hariba organization asi suda sign tawnaba yauba kuki kulai pawa group kunmari ge apanba bodine Makoina English ngani Nipan ge August ke tang kunipanda India government ka so sign tawna khibani Ministry of Home Affairs ka ngasi New Delhi da pangthokiba mifamba duda ke nogi site ke Dr. Silent Hawke amadi UPF ke maike dagi KTOs Jomi amadi Joshua Thadau Saruyaki hariba mifam duda Manipur lenga ke mihote yauki de haibadu khangbangamdre Panbayabadi Amb Level Group KNO amadi UPF ka Taunakhiba su agreement adu chahi sige haukiba March ke tang amadaki matang sahi lisangani kunmari ke February ke tang kumapan phawba sangdokhrabani Hariba su agreement sangdokhiba asi chahi sige February ke tang anida taunakhibani adubo sugi matam sangdoklai habasi ngarang khaktada makoi ki document leak oirakpadaki miyamna khangnarakibani haire
Numin mangani chumna sathagadaba master trainer singi training program ngasi state literacy mission authority Manipur Directorate of Adult Education na sinduna bapu paradalaiba directorate asige conference hall da hodokrai training program paduda state asige district manga haibadi Senapati Chamden Tamenglong Bisnapur Thawal dagi master trainer manga na sarvya ke hairi Tharamatuga Marilaina State Literacy Mission Authority ke Secretary so Oriba Directorate of Adult Education ke Assistant Director Anjali Songthamna Hai Ministry of Education the Government of India na lisangani kunithoy de hauraga lisangani kuntaret phawa implement tawgadaba centrally sponsored scheme pa ama Oriba the New India Literacy Program NILP ke makada ahan bege oina master trainer kumanga ase numit mangani training ke pinaba program asi pangthokpani tegi manga amadi masage mathakta leiriba iba paba haihaudraba mioising ke iba paba amadi achamba angka haihenabage wakhalonda ngase training piriba master trainer sanga asina makata na district singda voluntary teacher singda amuk training pikadoribani amaramda lairik kharadi tamhoraga tokiba natraga Lairik ke mangad pangaudraba singnasu iskempa asige makadai enron tauraga program asige kanaba kudong sabasing lawi haina miyamda apel tauragle Hauzik toliba Manipur ke Irang ka asige chapchaba politician ke oiba warishinta ama puraknaba landama sige MP ahumna amato aina parliamenta pukhatna khananaba simbiu haina thawala amasung kaksang district ke apunba lob tagdal ke maikai dege mari leneba singda apel tauragle Hiramasagi matang tangasi wangsing talaiba tagdal ge sanglen na pangthopa paugi mifama amada lubasagi president Y Bege Chandrana paumising da hai haukiba migi tangka homdagi haurakiba narco terrorism da yumpham oiba menman machakya yauba kuki militant singna haurakliba hingsa asi ngasidi numit marphu mangani shure mioi chamai yangkai hena sikre mioi liching yangkai henbana lansing naduna mafam kayada hangliba relief center singda chungjapham lauragalai Makogi manungda ana ayek amati siba phawa yaure asugyamna waraba tampham asida central amati state lengangna sustainable yaba waphampa ama phawba khanadaba amati lebak miyamda khangan bidaba haibasi lenga ke administration leitaba ka pakhangni mana hai nakal amada MLA tara lekhrabasu lemariba MLA yangkhaina Lengtaba Pirep Lominatuna Assembly ke Mipampa Ama Pambiduna Jiraba Leba ke Luraba Tankaka Asige Damag Athubada Mipamba Koviraga Warishinta Ama Purangna Honabiu Karigumba Lengaka Asinatha Sige Areba Powada Asingba Pirep Lautopidana Maka Sangthakiba Taragadi Hausik Ladiba Pibampa Asatike Hena Satiba Lampam Kya Manipurgi Lemada Thorakloi Haibada Haimambathokani Ngasi ngarang mak Myanmarese kaya changsit lakliba asida aikhoige miuto oina chatkiba United Minister of State for External Affairs Dr. R.K. Ranjana atubada hausak pamleba parliament session asida putoktuna solution puraknaba honabiu ngasi mak moreda thogleba state force amadi kuki militant singge lanpham asi yamna khudong thiningai oiri state government na handba force 1000 biduna militant sing asi takthongnaba honabiu haiki District Administration Ziribangge Miyang Makada District Skill Committee Ziribangpa Amadi Maira Foods Imphal Anina Kusamnaraga Ziribangge Rally Camp Daleriba London Narak Libisingi Oiba Numit Humni Chumna Pangtokadaba Skill Development Training Program Pa Amangasi Ziribangge Babu Parada Leiba Janaram Community Center da Pangtokrai Ngasigi Tharampa Atuda Ziribangge Deputy Commissioner W Malengamba Chenglai IAS Maira Foods Research and Development ke Head Romi Devi Maira Foods ki Professor Ais Subra Devi Mahatma Gandhi National Fellow Ziribam District ki Konjengbam Dayananda Amadi MSR LM ki Block Mission Manager Wahimbam Premchana Dasta Pamke Tharamadu ki matangda Ziribam ki Deputy Commissioner W Malengamba Changlai na hai Ziribam District ACD Haira Masing Suna Leibatanatana Hena Haira Matiksa na Pangba Mapam Amani Maramaduna District Skill Committee Jiribam de Sinduna Numitu Humni Chumna Pangtokadaba Training Program Asida Yaubiduna Mapamba Asidaki Pangliba Raw Material Sing Mayam Sing Asidaki Product Sing Putoklaga Santok Lambi Sembi Pangdoki
Constitution ge matungina non-ment assembly session asi September da tai haiba khangi adubo Manipur ge housek oiba phiba masana maram boraka special assembly session phamna ba sumon tobiyo haina CLP leader yauna Congress MLA mangana Manipur ge governor Anushya Wike da memorandum pisankre loinana governor ge maikai de ge chief minister da wafama asi pukhalagani haina thazaba pirakre hairi CLP leader yauna Congress MLA mangana ngase governor unarora ba matung governor geta permission da phongdoki bada democracy satpa lebaka seda praja singhe awaba amadi samisha khuding public interest da assembly da khanagada bani adubo parliament session da Manipur gi issue ase khanasi habada opposition party na thingba oina BJP na haiba ase aran mani ruling party odiba BJP gi maikai dege Manipur gi issue ase Pungkai ama khanasi haibasi opposition party na yadabani numit chupa ama khanasi haibagi athingba pibani masida sunnatana pungkai ama khanaba aduda amita sana pakhompe pihange haibagi damakta opposition party na thingbani Manipur gi issue khananingdabagi natte masida ruling party ge maikai dege opposition party na Manipur gi issue khananingdre haina lana sandogle Manipur da house problem pa kamarom thengnari haibasi miyamna khangnaraba ngaktani adubu tha ahum pharaba phawba center dege karimata haidaba asina Manipur ase India ge mano chandrapara haibage wahang lagle miyamna khallaba mihut ge special session ta ama phamnaba ngasiga ahomlaka haijakre adubu ngasi babu phaw trabi darbana Governor na Sumon Thadana Special Assembly Mipam Kaubiu Haina Memorandum Pisan Jabani Loinana Lamtampa Asida and Kaina Cookie Shingna Sangsilagliba Asi Botaning Tinangak Sendabati Topani Masagi Daita Asi Lengak Asina Pugadabani Haiki MLA Yankaina Atuba Matamda India Government Manipura Yangleba Mieng Asekadino Haiba Wahang Adupunna Warip Lauraba Matungta Housek Pamliba Parliamenta Putokadabani Natrabadi MLA Yankaki Matakta Manipur Miam Amadi Kokomina Karigumba Akanba Warip Laurakani Haina Kokomigi Media Coordinator Somrento Toksomna Pondokre Ngasilam Pendaleba Kokomigi Opesta Pangtopa Pawi Mipama Amada Mahana Hai Manipur Tokliba Mihan Mipuna Yumkai Maitaduna Micham Kaya Amal Nanjanariba India Ge State Ama Oiba Tarabadi India ke citizen amakan ba haibasi India government ke mathone mathau masakhang na thabak paikhapam tho e haiki ngasi so Myanmar ke border oiba morege 1/1 degina 9 da Assam Rifle BSF CRPF na konsilaga leidiba mapam singda ko ke militant singna sangsilaglaka tumna mai thabada yenglaga leidiba ase India government na Manipura yengleba miyang asikadi no haibasi Manipur miyang ge achawa wahanga ma wadagle haiki Thasigi tang taraki numidang da Manipur police ke IG intelligence kabiki gari mai thabade chanabane haiba maralda police na phajang khraba miyoy kuntra ke manungda ngase lampel kota miyoy kumathoi puthorakpa adu atuba matamda thadokadabane haina court mamangda miyamna thamsangkhrai loinana police na Phazan bada yaukhiba macha anige apokbina masa thadok trabadi court ke mamangda suicide tawduna sigani haina khonjang sanchingkhrai panbayabadi police na phazan khraba miyoy kuntra asige manungda miyoy mapanta amadi zabenai ne haiduna thadok khrabani lemoriba kumathoi asi ngasi hearing tai haiduna puthokpani masida imang manungki miyamna kota thomson duna makhoisang ase condition amata yauduna thadokadabani haina kholaw laukhin Kongjanga segi manung channa imang manungge mihoto aina mioi ani kota changtona marilena ba judge unabaki ayaba phangki adubo makhoina changlaba matamda marilena ba evoke amati judge amathleiramdrei loinana case asi makhoigi jurisdiction to oide atopa maphamda tawgadabani haiba wafamsu thamlakhe hairi Hiramasigi matangde imung manunga ma oiriba puraila pampa priyobata sarmana hai thokliba thodok ase Manipur ge housega oiriba landa asagi saruka mani adubu Manipur pumbagi issue oihandana ngasi phawba imung manungna honaduna lakpani housekti marilenaba court amadi evokena so nathaiduna ngayang ke oiba wangangduna leirabanina Manipur pumbagi issue ohalade Miam khangna issue asagi matangda lauthokduna miyangge oiba khongjang changsalagani haike
Diocesan Social Service Society DSSS Kakching Irong Lamdong Catholic na Kakchingda Hangleba Relief Center Anida Chana Thangnaba Iruzanaba Saponching Mating Pangkre Mary Immaculate Catholic Church Irong Lamdeng Kakchingga Samnaraka Pangthokiba Mating Pangba Adu Kongoi Bazaar Community Hall da DC Kakching Kuthangda Youth Union Club YUC Amadi Adian Youth Association IYA na Sinduna Hangleba Rally Kemta Chengbek Taramanga Hawaii Bek Mari Jinibek Ama Chamana Packet Chahum Machu Packet Maripu Sapon Chamaga Humbuda Humdoi Mating Pangke Masidanatana Kaksing Sumak Lakai Daleba Kalyanta Asramda Peace Committee District Administration Kaksing na Hangliba Rally Kemta Su Chengbek Tara Chamana Hawaii Bek Ahum Jinibek Ama Soyabint Machu Amadi Sapon Mating Pangke Kangluki irang na marampo oiduna lansan na rakpa Imphal East District ki urupta leiba OBC Girls Hostel da hangpa rally camta changjapam logduna leidibay inmate sing na saba final dishwatch amadi detergent sing ngasi Imphal East ki DC KH Daina amadi Manipur State Rural Livelihood Mission ki State Mission Director and Bandana Anina launch tau kre Thoramadu Manipur lenga ke RD and PR Department ke Makhada Ladiba Manipur State Rural Livelihood Mission ke Matingaloidana Kairao Women Multipurpose Cooperative Society Limited ne Sinduna Pangthokibane Relief Haina Mingtonba Pothok Sing launch tawbagi Thoramba aduga mari lainana DC Dainana Thoramba asi lengak asina Paikhaliba Lansilakpa Miyoi Shingbo Mahosage Punsida Halakna bagi Manung Chana Pangthokpane Loinana asigumba Thoramba asina inmate singbo masage chantoka lambi lehen basungam lagani haike Thoramadu ki matangta mission director and bandana makataraduna Manipur ki tungan tongam makhan mafam dege lakpa inmate singbo mausage punsida purang naba lengang na honariba thabakasi makatana sopang thokegani loinana makoina puthokliba pothok sing yonphamgi matang dasu lengang na pangbaya ba mating pangani haike Imphal East ki manung channa leiba comment lokta kunda ngang liba kunza singda kurai ningthaubung leikai tensin road maira paiwi singna chana thangna ba polam sing mating pangkhrei mapu masak khangdaba mitop mian chaku ki terrorist singna chatharak liba thawongka amadi taliba lam kaidonungda maipak pangam loi makhoi ki mathakta miam homna para ama tambiba matam adu chapsana Yaure masida lamdam asige miam pumba amata oina lanthing minareba asida lamdam asibu nungsibireba ireicha sing angamba mating pangbiyo haina miamda appeal tawragle Mizoram ki Chief Minister na Manipur ki mayokta wangangduna lamdam asibu thugainaba honariba yaningte haina EPG mai thakre khulaukya laukre Ngasi sagolba morang leirak machinda miam tholaktuna lamdam masida thokleba wathoga asege haurapam oiriba narco cookie terrorist po sagoladuna Mizoram da rally saruge yariba Mizoram ki Chief Minister Zoram Tanga amadi makhoige MLA singna chatharakleba thawong lamdam asege miamna yaba ngamloi makhoige mathakta miamna kanba khongjang changsilakani haina sarug yakhibi amana phungdarakle Tolibai Iranka Asidalan Naratuna Kumbi Kendragi Relic Camp Mapanda Changjapam Loduna Ladyba Inmate Singda Kumbi Kendragi MLA Sanasam Premchandrana Amadi DC Bisnopurgi Miang Makada Marirak Suba Oina MLAS Premchandagi Relic Materials Committee Mio Shingna Hipna Innaba Piron Sing Yauna Chana Thangnaba Polam Kya Koina Chatunanga Simating Pangkre Mating Pangba Aduda Saru Yakiba MLA Premchandragi PRO Yambemp Manimohon na pangdorakpada awaba tarabasingda Honorable MLA na lepalaitana mating pangdona laglay masigidamakta Honorable Wusu Tagachari Inmate Singsu Nada Yekana Santi Laina Naba Isho the Tony Jari Aduga Loinana Toklebe Irang Asi Atabamatanda Yasinaba Puraktuna Santi Pubira O Haike Kumbi Central High School Camp Level Committee Gi Nodal Officer Morang Tem Samna, Waraba Matamasida Mateng Panglapa Singidamak, Kendra Asige, Honorable MLA Amadi Desi Bisnu Purbo, Tagapapungdorake, Kumbi Teraka Upper Primary School, Kumbi Central High School, Kumbi Lerak Asoba, Laishang Lekai, Lampa Community Hall Yauna, Rally Camp Mapanda, Mompak Mont, Firon Senga Amadi, Cheng Hawaii, Alu, Tau, Tumna Chingba, Chanaba Polam Senga Kusina Kibani.
थोलिबी इरांका असिदा लांजनरक्तुना मोरंग कॉलेज के रिलीफ कैंप ब्लॉक बीदा चंगजफम लौतुना लेडिबा इनमेट सिंगदा डोनेट इंडियाना पीपल्स रिसोर्स डेवलपमेंट एसोसिएशन PRDA बिस्तुमोरगा खुसमनदुना चाना थंगनबा चेंग हवाई आलू अचाथाव थुम तिलहौ जनमना संगबा पोलम सिंगा लोइनना पर्सनल हाइजिंग किट सिंग कया मतेंग पांगख्रे मतेंग पांगबा अदुदा सरुग्या खिबा PRDA की सेक्रेटरी एलेस रंजोइना फोंदोरखिबदा डोनेट इंडिया ना PRDA गा खुसमनरगा बिष्णुपुर डिस्ट्रिक्ट के रिलीफ कैंप तरुकता चाना थंगनबा पोलम सिंगा लोइनना पर्सनल हाइजिंग किट सिंग मतेंग पांगसगने ngasi ahanba oina morang college ki relief camp asida mateng pangba hojabane yum chamre ke mathakta mateng ase pijagane makatana livelihood support skill development program pa amati psycho social support na chingba program ke aso paikatagane haike mateng pangba aduda PRDA ke staff ke aso saruga ke ngasi ahing nongyai matung pongka anirom taba matanda ko ki militant singna pagoksaw ikai awang laikai bomba kapsalakpada yumda tumdana leichapa mioi ama bomna pambadage phivam thina sokpadage hospital da laikana kre soklaba mioi adudi longjam naucha chahi tarani panta apokpa longjam borbabu kawi phokoksaw ikai awang laikai dagine mioi asi koke sarukta phivam thina sokpadage ras medicity da pukhatuna laikana ri haire angtha apunba maira paibi amasong club singna punna sinduna crime oiba video viral da kharana manipur ki issue nathai khiba yaroi manipur ki apunba saktam kaibe yaroi ki singdage su lawtho u manipur da NRC sana halu manipur dage separate administration tanba yaroi manipur dage assam rifles halanko manipur dage narco terrorism maru phugna lawtho u aikhoi ingsipa Pami amade Manipur lengangna atubada warishin thambiyo haiba demand sang thamladuna ngasi Imphal SK Yaripoka angtha mamang laikai khongnangka makhongda miamna wakan mipam phamkre wakan mipam badu saruya khibi apunba angtha mara paibi ke president konthosam memina phongdorokpada kuki militant singna maiti singi yum kai kya mai tharakpa mihat mipun kya chatharakpadage thoklakhiba land asi violent oikhiba video aduna nathainaba honaba yaroi mama ama oina nupi anni aduda sathakiba thawangka adudi nuaitaba phawi lamdampa asibo ngak senbiriba ita singbo kes pansenduna phabagi thabak chathariba adubudi yaba ngamloi isa singasina kun ngaglibani asukuina mihat mipun chatharakpadana wahi ama phawba haikidaba bharat amadi manipur lengana bharan video aduge matangda wanganglakpa laibak thibani haike angtha amadi akoibada thangnana leiripa naga khulsingi ima event singsu sarugya kheba wakan mipamba aduda kokomi amadi atai lopa kyage luchingba singna wangang noi sing ko oina sarugya duna sathariba land asige matangda wafam kya so phongdo rakhe ngasige wakan mipamba aduda Mizoram gi chief minister na Manipur da kot thingsan pai yaroi Manipur gi apunbage saktam kai be yaroi tonganba lengak thamba yaroi kuki militant singdagi shu lawtho o aikoi tangdu leithana leiba pami amade Manipur lengangna athubada warishin pura o haiba pleka sang sizna khe National Commission for Scheduled Caste na Manipur da thokleba irangka asige chapsaba report pirakna ba khangalaklabasu hojak phawa pedri Atuba matamda report ase niyam chumna semlaga PU loinana Scheduled Caste na kundariba mafam singi tonganba package ama sembiyo madu natrabade khulai pairaga kuki singi mayokda land haurakpa yai haina All Manipur Scheduled Caste Student Union ge President Angom Sundarjina phongdokre hiramasiga mari lainana ngasi union asina sinduna thangwai bangi dani Continental da pangthopa paugi mifama amada union asige president makatana hai irangka asina marambo oiraka ka hena sogleba mafam sing amadi chingkhong chingya da leiraga nomage suraga sabasing haujek changba amadi subanomba phangdana leire mahai masing da chu sauna akiba amadi akaiba pire masina marambo oiraga iskonta kabagi chang yamna hanthare Manipur da tholiba land asige matangda marik chumba pautampa ama pikhatlo haina National Commission for Scheduled Caste na Chief Secretary da hairebasu
matampa hausalaba phawa pidre adubu pidaba yade haiduna hatu semlaga achamba report pidragadi hena awaba tagadori Maramasina Manipur Gamena Matam Chana Asumba report PPU Commission to Asina Haidagliba Wapam Singh Tabakoina Ontopiu Sedumkasna Kundariba Mapam Singh Asi Hanadeke Hauna Pivam Solakalakba Mapam Singh Oibana Palibalengak Asina Special Pickets Amasu Sembio Maduna Tragadi AC Taba Mapam Singh Mutkibayana Lady Haiki Manipura article number 355 Asi Jana Halabra Haina Miamna Tamanaba Ama Pauribasi Atubada Kohalo Haina Salai Apamba Nupi Lamsing Love Sanulan ki advisor Tingnampa Ongbi Ibetwina Ngasi Manipur Press Club Tapang Topa Pawi Mipama Amada Pongdokre Mahana Makatana Hai Megi Tank Marigi Togdok Noite Kuina Tha Animakai Romp Tamziluraga Parliament Mipam Mangoinana Putorpa Asi Karikaramba Aron by Agenda Labano Masi Taseng Noite Matam Sana Putok Lamba Tarakade, Kona Matik Saba Dandi, Mangsang Nana Piram Lagane, Maite Puropa say India ke Manung da Leba, Santi Pamba, Amade, Hingsa Pandava Puropa Mane, Atopa, Lebak Singda, Aramba Wapam Kea Kukina, Utoliba Asina, Equisi Aramba Tahale, Karigumbai Internet, Tinglam Dabana, Pak Sanna, Togdok Sing, Ulamgani, Achumaran Karino, Haibado, Chapsana, Kangamgadabane. Manipur ke Maite Kunaina Mizoram ki Chief Minister Lemna Tharoi narco terrorist kuki militant na Manipur Maite Purupta Lal Haurakpadege awaba taringai cheraka sida mahangna singse thaduna phongna kuki lalobada support toriba asi illegal immigrant kuki militant ke lupa crore kya charurabage Masage sumang sitana megi sumag silapage maram karigino hausak tholiba lanta ase Manipur dani Mizoram danate haina maira paibi nupi singna pendaba kholao ga loinana Mizoram ge Chief Minister Joram Thanga ge mitam mai thakre Mizoram Chief Minister ge thawangka amadi mahake wapambu yaningdaba phongdaluduna tera bazar da chathakiba mitam mai thaba aduda sarugya khibe tera sapam leirak maira paibi ge secretary Khuraijam Thasnana hai Mahana Mizoram da Leiba Maite Masa Singh Tantopagi Maram Karigino Housing Assam ge Mapam Kayada Mizoram dage Maite Singh Lanjanartuna Awabake Mayonare Masigidamakta Burma dage Lakpa Mizoram ge Chief Minister ge Mathakta Nupi Singna Akanba Khongsang Sangsilagane Maite Singbu Oliba Amadi Awabanang Haliba Asige Pakhombo Aina Mizoram Jara Helanaba Thabak Paikhalagane Lamdam asida thogleba ihau kiyada amadi singna rakpada nupi oibe singna kanduna lakhibani hausik lamdam asibu singna rakliba khodeng mayung nanaba hom suban nupi lan gidamak lamdam asige thauna leirabi maite nupi sing samsaduna leiri Burma dagi lakpa Mizoram gi Chief Minister na Manipur bo machetana thugaiba oithokloi loinana Mahangna lamdamba asige praja miyambo phi thongdaba wahaina ngarangang khiba adu mahaki yamna lurchadaba wakhalonta adu uthopane mahaki mathakta lamdam asige maitei nupina lemna khak tharoi amade lamdamba asibo muthanaba honariba kuki narco terrorist singbo marufungna muthanaba khongpham hongdana miyam punna sangsilakse haina mahana makhatana phongdokhe Manipur da oiriba phibangi matangda Prime Minister na wafama ama phongdonaba opposition na taliba dimanase sumbane Prime Minister Modi na karikidamata wafama amata phongdok tibruno haina Bihar gi Chief Minister Nitish Kumar na haikre Manipur da thogleba violence ase loishingani haibagi phibam su ude maralai chataba miyo kya sikre nupi kya busu ot naibagi thawong chatharibane Masige matangda Prime Minister Modi na statement ama soitana pifam thoi haina Bihar ki Chief Minister Nitish Kumar na phongdokhe Rajya Sabha ki Chairman Jagdeep Dhankar bo Congress leader P Chidambaram na ikaiba pire mahana apologize tawgadabane haina Rajya Sabha ki leader Piyush Goyal na haikre Manipur da tholiba violence ki matangda hangba wahangi pakhong karigi pitribado haina Piyush Chidambaram na hangkiba wahangi matungda sabage question ta award da Piyush Goyal na issue asi pukhakibane Rajya Sabha ki chairman da Piyush Chidambaram na haikiba wafam adulai bakthibane controversy aduda chair bo yakshin hanbane madugidamak Piyush Chidambaram na house ke chair da lale haizapam to e haina Piyush Goyal na phongdokhe House garobada maroiba pau amone pizari
Central Forcing Laina Moreda Cookies and Namiting you might have Kibabo, Yaning the Bopundutana, Waka Kunjang Sanction Cray. Numin Mangani Semester Takadaba Master Trainers and Get Training Program Pantokray. CLP leader or Ibobina Manipurgi, Governor Anushia Wiki, Unatuna Special Assembly Session Pamanaba Memorandum Bisin Cray. Doinana, Manipurgi Orega Pibangi Matanga Prime Minister na Wapama Ama Pondonaba Opposition Get Demana Sumani Haina, Bihar Chief Minister Netis Kumana High Cray. Image PAODAM, Ngasig de Matang, Sidaloichare, Ming Tabiri Besang Amakana, Crimsary.